ꯃꯈꯣꯏꯅ ꯌꯥꯝ ꯊꯨꯒꯥꯏꯅꯕ ꯑꯗꯩ ꯏꯔꯥꯡ ꯊꯣꯛꯅꯕ ꯁꯨꯝ ꯁꯤꯟꯕꯁꯤꯗ ꯃꯁꯤ ꯂꯣꯟꯅ ꯌꯥꯕ꯭ꯔꯥ ꯗꯦꯟ ꯀꯔꯝꯕ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯥꯡꯕꯨꯁꯤꯅ ꯉꯁꯤ ꯀꯔꯤꯅ ꯈꯜꯂꯤꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯍꯪꯕ ꯂꯩꯔꯁꯤꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯕꯣꯟ ꯃꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛ ꯄꯤꯔꯦꯅ ꯃꯣꯏ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯑꯣꯏꯔꯦ ꯗꯦꯟ ꯑꯇꯣꯞꯄ ꯃꯤꯅꯤꯁꯇꯔ ꯈꯔ ꯃꯤꯅꯤꯁꯇꯔ ꯄꯣꯔꯇꯐꯣꯂꯤꯌꯣ ꯈꯔ ꯂꯧꯔꯦ ꯀꯣ ꯑꯥꯔ ꯗꯤ ꯃꯤꯅꯤꯁꯇꯔ ꯄꯥꯏꯔꯦ ꯑꯇꯣꯞꯄ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨ ꯂꯧꯅꯕ ꯍꯧꯖꯤꯛ ꯄ꯭ꯂꯥꯟ ꯇꯧꯔꯤ ꯄꯥꯎ ꯇꯥꯔꯦ ꯅꯖꯤꯠ ꯏꯔꯥꯡ ꯂꯣꯏꯁꯤꯟꯕꯤꯔꯣꯅ ꯍꯧꯖꯤꯛ ꯑꯗꯨꯗꯩ ꯑꯃꯅ ꯑꯃꯨꯛ ꯀꯩꯒꯤꯗꯃꯛꯇ ꯃꯣꯏ ꯍꯥꯏꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯐꯝ ꯄꯥꯕ ꯃꯌꯥꯝꯗꯨꯅ ꯉꯁꯤ ꯀꯩꯗꯧꯔꯦ ꯋꯥꯁꯛꯄꯗ ꯑꯇꯣꯞꯄ ꯑꯅꯧꯕ ꯂꯤꯗꯔ ꯑꯃ ꯀ꯭ꯂꯦꯝ ꯇꯧꯕꯗ ꯃꯈꯣꯡꯅ ꯊꯨꯡꯅ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯒꯕꯔꯅꯔꯒꯤ ꯆꯦꯝꯕꯔ ꯇꯥꯅ ꯂꯥꯛꯄ ꯌꯥꯎꯕꯤꯔꯝ ꯇꯥꯔꯒꯗꯤ ꯂꯥꯎꯗꯅ ꯌꯥꯎꯔꯣ ꯒꯣꯟ ꯑꯦꯁꯦꯝꯕ꯭ꯂꯤꯁꯨ ꯌꯥꯎꯕꯤꯔꯣꯗꯅ ꯅꯖꯤꯠ ꯑꯗꯣ ꯑꯣꯟꯂꯥꯏꯟꯗ ꯚꯔꯆꯨꯋꯦꯜ ꯌꯥꯎꯕ ꯒꯥꯏꯁꯤꯕꯨ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯍꯤꯁꯇ꯭ꯔꯤꯗ ꯄꯨꯋꯥꯔꯤꯗ ꯅꯖꯤꯠ ꯑꯉꯛꯄ ꯀꯣ ꯃꯤꯒꯤ ꯄ꯭ꯔꯖꯥ ꯀꯟꯅꯅ ꯄ꯭ꯔꯖꯥ ꯌꯥꯏꯐꯅꯕ ꯊꯝꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯁꯪ ꯃꯟꯗꯤꯔꯅꯤ ꯈꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯎꯁ ꯈꯣꯡꯒꯣꯏꯅꯕ ꯄꯨꯟꯗꯧ ꯇꯧꯕ ꯃꯥꯅ ꯄꯣꯠ ꯑꯃ ꯁꯨꯝ ꯌꯥꯎꯕꯁꯤꯗ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯈꯣꯡꯊꯥꯡ ꯑꯃꯅꯦꯕ ꯑꯗꯨꯅ ꯗꯦꯟ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅꯁꯨ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯅꯦꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯣꯏꯒꯤ ꯐꯤꯕꯝ ꯊꯣꯛꯄ ꯁꯦꯀꯨꯔꯤꯇꯤ ꯄꯤꯕꯤꯔꯣ ꯃꯣꯏꯒꯤ ꯐꯤꯕꯝ ꯊꯣꯛꯄ ꯁꯦꯀꯨꯔꯤꯇꯤ ꯉꯥꯛꯍꯟꯕꯤꯔꯣ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯀꯅꯥꯝꯇꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯀꯅꯥꯝꯇꯅ ꯂꯥꯛꯑꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯜ ꯑꯦꯝ ꯈꯧꯇꯦ ꯑꯣꯏꯒꯦꯔꯥ ꯁꯅꯥꯊꯤ ꯑꯣꯏꯒꯦꯔꯥ ꯒꯕꯔꯅꯔꯒꯤ ꯃꯃꯥꯡ ꯇꯥꯅ ꯒꯕꯔꯅꯔꯒꯤ ꯑꯣꯐꯤꯁ ꯆꯦꯝꯕꯔ ꯇꯥꯅ ꯂꯥꯛꯑꯝꯕ ꯃꯇꯝꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯐꯣꯡꯗꯣꯛꯇ꯭ꯔꯦ ꯀꯣ ꯑꯗꯒꯤ ꯑꯄꯥꯝꯕ ꯑꯄꯦꯟꯕꯗ ꯐꯣꯡꯗꯣꯛꯇ꯭ꯔꯦ ꯅꯨꯡꯁꯤꯅꯕꯤꯔꯣ ꯃꯅꯤꯄꯨꯔ ꯀꯟꯕꯤꯔꯣ ꯃꯅꯤꯄꯨꯔꯁꯤ ꯏꯪ ꯇꯞꯅ ꯂꯩꯍꯟꯕꯤꯔꯣ ꯗꯦꯟ ꯊꯣꯛꯈ꯭ꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯡꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯆꯧꯕ ꯄꯦꯀꯦꯖ ꯑꯃ ꯄꯤꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯥꯅ ꯃꯥꯒꯤ ꯑꯣꯏꯕ ꯍꯤꯡꯐꯝ ꯊꯣꯛꯄ ꯔꯥꯏꯠ ꯂꯝꯕꯤ ꯄꯤꯕꯤꯔꯣ ꯑꯗꯨ ꯗꯦꯟ ꯑꯃꯅ ꯃꯅꯤꯄꯨꯔꯁꯦ ꯏꯪ ꯇꯞꯅ ꯂꯩꯍꯟꯕꯤꯔꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯩꯇꯩꯁꯤꯡꯅ ꯂꯥꯎꯕ ꯄꯣꯠ ꯑꯃꯅꯦꯕ ꯍꯧꯖꯤꯛꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏ ꯋꯥꯈꯜ ꯈꯟꯕ ꯌꯥꯔꯦꯅ ꯍꯧꯖꯤꯛ ꯀꯣꯊꯨ ꯍꯥꯏꯕ꯭ꯔꯥ ꯀꯧꯇꯥ ꯍꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛ ꯀꯧꯇꯥꯅꯒ ꯍꯧꯖꯤꯛ ꯀꯧꯇꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯗꯨꯅꯒ ꯇꯧꯔꯛꯏꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤ ꯃꯣꯏꯁꯤ ꯌꯥꯝꯅ ꯍꯦꯔꯣ ꯀꯨꯝꯃꯦꯕ ꯃꯣꯏꯁꯦ ꯍꯦꯔꯣ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯍꯦꯔꯣ ꯉꯁꯥꯏ ꯕꯦꯠꯀꯤ ꯁꯄꯣꯔꯇꯤꯡ ꯔꯣꯜꯗ ꯕꯦꯠꯇꯨꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒꯤ ꯁꯄꯣꯔꯇꯤꯡ ꯔꯣꯜ ꯑꯃ ꯌꯥꯎꯔꯤꯕ ꯀꯧꯇꯥ ꯍꯥꯏꯕ꯭ꯔꯥ ꯀꯧꯇꯨ ꯍꯥꯏꯕ꯭ꯔꯥꯁꯤꯀꯣ ꯑꯩꯈꯣꯏ ꯐꯖꯅ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯁꯤꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯃꯥꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯕꯒꯤ ꯃꯔꯝꯁꯦ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯧꯊꯣꯛꯄꯒꯤ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯎꯈ꯭ꯔꯨꯜꯁꯤ ꯃꯣꯏꯅ ꯄꯥꯟꯕ꯭ꯔꯕ ꯂꯥꯖꯤꯀꯣ ꯎꯈ꯭ꯔꯨꯜꯁꯤ ꯃꯣꯏꯅ ꯄꯥꯟꯕ꯭ꯔꯥ ꯃꯅꯤꯄꯨꯔꯁꯤ ꯃꯣꯏꯅ ꯄꯥꯟꯕ꯭ꯔꯥ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯉꯁꯥꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯑꯦꯒꯨꯝꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤ ꯃꯇꯝ ꯈꯛꯇꯅ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯦꯒꯨꯝꯕ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯤ ꯉꯁꯥꯏꯒꯤ ꯍꯦꯛ ꯌꯥꯁꯤꯟꯐꯝ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗ ꯉꯁꯥꯏꯒꯤ ꯀꯅꯥꯒꯨꯝꯕꯗ ꯃꯨꯞꯃꯦꯟ ꯇꯧꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯒꯨꯝꯕ ꯑꯗꯨꯗꯤ ꯃꯣꯏꯁꯤ ꯀꯅꯥꯅꯣ ꯂꯥꯖꯤꯛ ꯃꯣꯏꯁꯤ ꯀꯅꯥꯅꯣ ꯃꯣꯏꯁꯤ ꯇꯦꯔꯣꯔꯤꯁꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯁꯤ ꯀꯅꯥꯅꯣ ꯃꯣꯏꯁꯤ ꯒꯦꯡ ꯑꯗꯨꯒꯨꯝꯕ ꯂꯨꯠꯄꯥꯠ ꯇꯧꯕ ꯀꯥꯡꯕꯨꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯗ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯀꯣꯏꯁꯟ ꯍꯪꯕ ꯂꯩꯌꯦꯕ ꯍꯧꯖꯤꯛꯀꯣ ꯀꯣꯏꯁꯟ ꯍꯪꯕ ꯂꯩꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯇꯤ ꯑꯦꯟ ꯑꯦꯜꯅ ꯉꯁꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯥꯡꯈꯨꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨ ꯇꯥꯡꯈꯨꯜ ꯃꯣꯏꯅ ꯑꯗꯨꯝ ꯇꯥꯡꯈꯨꯜ ꯁꯤꯗꯩꯗ ꯌꯥꯝꯃꯈꯛ ꯊꯝꯃꯤ ꯇꯧꯕꯇꯕꯨ ꯅꯥꯒꯥꯅꯤ ꯃꯔꯨ ꯑꯣꯏꯅ ꯇꯥꯁꯤꯀꯣ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯀꯔꯤ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤꯁꯤꯗ ꯍꯧꯖꯤꯛ ꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯁꯨꯝ ꯑꯩꯈꯣꯏꯁꯤ ꯃꯩ ꯄꯤꯕ ꯅꯠꯇꯦꯀꯣ ꯃꯩ ꯄꯤꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯩ ꯄꯤꯕꯗꯤ ꯅꯠꯇꯦ ꯂꯥꯟꯅ ꯑꯩꯈꯣꯏ ꯎꯅꯒꯨꯝꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯑꯁꯤꯒꯨꯝꯕ ꯂꯣꯅ ꯌꯥꯗꯕ ꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯁꯤꯒꯨꯝꯕ ꯃꯦꯃꯥꯟ ꯇꯥꯗꯕ ꯀꯧꯇ꯭ꯔꯨꯛ ꯍꯥꯏꯕ꯭ꯔꯥ ꯀꯧꯇꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯒꯤ ꯀꯣꯊꯨ ꯍꯥꯏꯕ꯭ꯔꯥ ꯑꯗꯒꯤ ꯑꯥꯏꯇꯦꯂꯦꯞ ꯍꯥꯏꯕ꯭ꯔꯥ ꯃꯣꯏ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜ ꯍꯥꯏꯕ꯭ꯔꯥ ꯀꯅꯥ ꯐꯔ ꯂꯥꯛꯐꯅ ꯂꯩꯔꯤꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯏꯁꯇꯔꯟ ꯖꯣꯟ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯃꯣꯏ ꯌꯥꯝ ꯂꯩꯕꯅꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟꯅ ꯀꯔꯤ ꯂꯝꯗꯒꯤ ꯄꯨꯔꯛꯄꯅꯣ ꯀꯔꯤ ꯂꯝꯗꯒꯤ ꯋꯥꯏꯔꯨꯕ ꯀꯩꯅꯣꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯗꯥꯏꯗꯒꯤ ꯇꯝꯃꯛꯏ ꯄꯣꯠꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯉꯁꯥꯏ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯃꯣꯏꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯂꯩꯕꯤꯔꯤꯕ ꯉꯁꯤꯒꯤ ꯇꯥꯡꯈꯨꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯉꯥꯏ ꯑꯩꯈꯣꯏ ꯄꯦꯁꯦꯟꯁ ꯑꯣꯏꯕ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯔꯦ ꯍꯧꯖꯤꯛꯀꯣ ꯅꯍꯥꯟ ꯑꯩꯈꯣꯏ ꯃꯤ ꯀꯌꯥꯅꯣ ꯃꯤ ꯀꯨꯟꯃꯥꯊꯣꯏ ꯍꯥꯏꯕ ꯀꯨꯟꯊꯣꯏ ꯐꯥꯕꯗꯨ ꯑꯗꯨꯒꯤ ꯌꯥꯝ ꯅꯤꯌꯥꯔꯦꯁ ꯑꯦꯔꯤꯌꯥ ꯑꯃꯗ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯗꯨꯒꯨꯝꯕ ꯀꯦꯝ ꯑꯃ ꯂꯩꯌꯦꯅ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯇꯥꯖꯩꯀꯣ ꯑꯗꯨꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯃꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯣꯏꯅ ꯑꯣꯀꯨꯄꯥꯏ ꯇꯧꯔ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯑꯦꯔꯤꯌꯥ ꯑꯃꯗꯒꯤ ꯐꯣꯡꯅ ꯃꯤꯑꯣꯏ ꯀꯨꯟꯊ꯭ꯔꯥ ꯇꯣꯡꯕ ꯒꯥꯔꯤ ꯑꯃ ꯃꯤꯑꯣꯏ 10 ꯇꯣꯡꯕ ꯒꯥꯔꯤ ꯑꯃ ꯐꯣꯡꯅ ꯀꯤꯠꯅꯦꯞ ꯇꯧꯕ ꯉꯝꯕꯒꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯑꯦꯔꯥꯏꯁ ꯇꯧꯅꯤꯡꯕ ꯂꯥꯛꯈ꯭ꯔꯦꯕ ꯍꯧꯖꯤꯛꯀꯣ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯦꯔꯥꯏꯁ ꯇꯧꯅꯤꯡꯕ ꯂꯥꯛꯈ꯭ꯔꯦꯕ ꯐꯖꯅ ꯉꯥꯛꯑ ꯊꯝꯃꯒ ꯉꯁꯥꯏ ꯔꯥꯏꯇꯔꯗꯨꯅ ꯐꯖꯅ ꯉꯥꯛꯑ ꯊꯝꯍꯜꯂꯒ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯃꯤ ꯈꯔ ꯐꯥꯅꯤ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯐꯥꯕ ꯃꯇꯝꯗ ꯅꯣꯏ ꯉꯥꯛꯇꯪꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯂꯥꯏ ꯁꯛꯇꯤ ꯑꯃ ꯑꯩꯈꯣꯏ ꯆꯦꯟꯕꯒꯤ ꯇꯥꯏꯞꯇ ꯎꯁꯤꯟꯅꯒꯅꯨ ꯄꯣꯠꯅ ꯀꯥꯏꯅꯒ ꯊꯝꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯄꯪꯇꯧ ꯇꯧꯕ ꯃꯥꯟꯕ ꯄꯣꯠ ꯑꯃ ꯁꯨꯝ ꯂꯥꯛꯈ꯭ꯔꯦꯕ ꯍꯧꯖꯤꯛꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯐꯥꯕꯗ ꯌꯥꯎꯈꯤꯕꯒꯤ ꯑꯣꯏꯕ ꯄꯣꯠ ꯃꯥꯜꯂꯤ ꯃꯣꯏꯁꯤꯗ ꯒꯥꯔꯤ ꯑꯅꯤ ꯍꯥꯏꯕ ꯃꯥꯜꯂꯦ ꯁꯥꯏ ꯂꯩꯁꯤꯀꯣ ꯒꯥꯔꯤ MN 06 LB 1872 ꯑꯃꯁꯨꯡ ꯃꯥꯔꯨꯇꯤ ꯑꯜꯇꯣ MN 01W 5227 ꯈꯨꯗꯛ ꯊꯥꯗꯣꯛꯀꯗꯕꯅꯤꯅ ꯁꯤꯗ ꯋꯥꯔꯅꯤꯡ ꯇꯧꯔꯤꯅ ꯁꯤꯗ ꯊꯥꯗꯣꯛꯅꯐꯝ ꯊꯥꯗꯣꯛꯂꯤꯅ ꯁꯤꯗ ꯄꯜꯂꯤꯗꯁꯤꯀꯣ ꯒꯥꯔꯤ ꯑꯅꯤꯁꯤ ꯍꯧꯖꯤꯛ ꯂꯧꯊꯣꯛꯇꯣꯏ ꯃꯔꯝ ꯀꯔꯤꯒꯤ ꯇꯥꯁꯤꯀꯣ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯈꯔ ꯂꯩꯌꯦꯕ ꯑꯗꯨꯅ
คนหายใจนึงที่แต่คุลกี้เลยวิธีประตูกุมบ้าไอ้คอยตั้งหุ่นกี้โอ้ยตั้งหุ่นกี้โอ้ยชนุนนักกี้โอ้ยชนุอัตโตปะคอมมูนิตี้มณีปุรทุกายปามดับฮันดักกี้ยัลโฮมีเลยมินรักประตูกุมชิน้องไม่ยามนึงใช่งั้นสิ่งที่คอยมณีปุรกันนั่นนับกิจกรรมการิฟิลล์นึงแต่คอยขนมตั้งมวยเนี่ยไม่ได้สิโก้อัตโตคณะกุมบ้าคณะการอาสาดะคณะอาสาดะกันบีดกันนี่ก็งักทุกประชางักพี่กันนี่ประชากันบีกันนี่ประชาคุยงักเสนาพี่กันนี่กันประชากินลันทุมฮะยุ่มใครทวายกันบีกันนี่นะคนกันอาสาดะนะคนที่ง่ายเลยที่จะสิโก้อาสาง่ายอาสาทำให้บุกังบูไอ้คุยบุงักเสียนมันไหลบ่ไอ้คุยบุงักเสียนทาร์ไอ้บุกังบูถึงตุกี้มังเดนเนี่ยบางทีเดนไลเตอร์ก็ใส่กี่ยุ่มไม่ทาดนะลงไม่กาบดนะคุยกิลิตังที่ถูกที่จะทั่วก็หอบตัวกินนั่งสิบอกว่าคอนซิเควนซ์อุบิเหตุมันจะจินก็ก็วิดีโอนั่นนั่นแคมเมราคิงก์แล้วก็ฮะแคมเมราคิงก์แล้วก็โมบายนั่นคิงแล้วก็ใส่กี่นุ่งไม่มาทุนแล้วคุยอ่างบ่จุ่มเหล่าแล้วก็ทีวีแล้วก็ใส่กี่ประชาเมื่อกี้ต่างคนกี่สินเอาหุ่นตาเดี๋ยวคุณนึกเนี่ยบ่ปาแล้วก็สิจะรู้จนนู่นนั่งสินุ่งไม่ต่ำมันก็โพสต์แล้วก็ใส่กี่อันนั้นฟิลล์กี่ไทป์แต่ก็ใส่กี่ไงนี่ฟิลล์เมื่อกี้มันจันบ่จับไปคุยกี่ของกี่ไทป์แต่อันนี้ก็สิบายกี่ไทป์แต่อันนี้ก็ของกี่ไทป์แต่ยูนิฟอร์มสิบายกี่ไทป์แต่คุยนุ่งไม่ก็นุ่งไอ้เนี่ยกาเป็นมันมีตัวจะอุบิเหตุมันจะมาอยู่แบบPatu yang napa mada kut nungmi kap napa yang napa mada kut hana nungmi kap nanti baru kap tu. Adi praja asing lagi jadi bakun praja asing tadi bakun juga praja asing jadi marap miam marap tu tidak paningam panjar ros noina nungmi maru wisi jadi nungmi maru wisi mission dah sini lani dah dah sini game dah sini kaya pos nanti. Adi panjar ros noina saya post orang saya ya sih dah pasal mana kalau junum thada raga nungmi matu na piangang kibe junum kibi raga nungmi ka thau tapi dalam sana na अदे परफ्यूम साइब इदना अदे की कोई कॉस्मेटिक की कई यादा रे फगी कई के रखत तबी इदना नोमे तबी इदना साना न पायरगा मदुगी लेपगने बा काफे दो अदुगुम की लाइफस्टाइल्स देखो ना हिंदू जे क्या कोई हिंदू नो दे नमना सेंटर ना जे सेंटर ना सी आई कोई एमएलए खरा जो हाइवे और नि जे कोई एमएलए खरा मैं मुथाली पंजगी रो ngang ना फेस उजबई वानी खनरी बा कम्युनिटी अनि जे खनरी बा कम्युनिटी अनि जी आई कोई ममांगी लेंगाक ना 시스템 소유기 되게 갈 뻔, MLA 그런 주야오리고, 나 지금 따져봐도 거. 아주 때 MLA 친구 거니고, 아주 마망이 랭가 하이스티 그러면 랭가 뭐, 사실 MLA 거 야오다 봐라. 내나면 아주 시 유니언 미니스터나 하이보 회의 거기 커뮤니티 아니면 저 이트니 크라이시스 내가 하이보 회의도 핵번 MLA 그런 야오리. 아주 많이 보다 코피 타르시는 거나노, 드럭 마피아시는 거나노, 일리긴 이미그레이션 거나노, 테러리스트는 거나노 이지, 뭐 마찬가지 번능 감들에 가지고 뭐 하이보 감들에. 아주 뭐 미신 눈에 내가 거의 나피 현비가니, 거의 부 kan bira ni ko bunga fi kendia ni soidena ko gi daji muna sana bada ko gi phagi oi tare bana bada boxing gi oina lai dia kana boxing gi oina lai dia na boxing gi oina lai ngai bada sallaga lung tai do aduna ko ina lengak lai di tawira khin tawira thaja bada praja gi tumna sidu bin tawri daji ko ai ta ga de thai da ji da lengak na tawira ko de ko ke do tai daji lengak na tawira ko de ko ke do tai lengak sin sum tawira kan tawira ngai ra kan da si sentiment si yoksla ko ja ulkhul litan gi thoboksi 뭐 얌투로 로션 바 얌투로 누시나 버수 어기신 다지고 얌투는 피스 락나 누시나 버수 어기신노 또부터도 하우 해진 바고 바즈나 액 또는 뭐 다이렉터면 야우리 그래서 이랑진 내면 능다 바고 이랑진 내면 능다 바 두금 바 미에 그 야우리 내나만 손나간다주 마이데이 커뮤니티다 마이데이 커뮤니티 노메 카프만 까무신도 마이데이 커뮤니티 노메 카프만 까무신도 마시 아코이 노모 뭐에 문 카셔라 로이 그 피스 레저게 마니푸르 투가라 그 신저로 해 보이 주모 하이드리 다지고 뭐기 아사가 이 사회 강들이 나시 올셀래 뭐 당풍기 지나고 올셀래 타이나 가나 올셀래 가니 어디 그룹 레벨에 그리 뭐 기들 로이나 원 바이 원 올셀래 간다 뭐기 동안에 빅팀 카드 파이르가 아이 코이지 많이 부족 군다리 커뮤니티 그리 뭐 나이 코이지 사기 하피레 투피레 이랑 사피레 가이나가 라나 프로파간다 하고 들어간다 뭐기 밤이 포도 방나 보나 리버기 호나 뭐 마미 따리라 무슨 풀 라이 가지고 아 따라가 사기 에리아시다 마니푸르 투가이버디 야다버니나 나지 타이 에리아시도 그런 나라 하지는 게 마니푸르 투가야 빰다버 시빌리안 강부 중도 마람 자이나 칸바 힘이네 강부 중도나 그 당가 빌어 아두가 마니푸르 투가에 칼리버 빰에 강부 중 그때 농어야 파 파이드나 퍼퓸 사이비드나 아더기 거기 페이스북 페이스 와서더기 거기 로션 대비든 담이바 농어에 맞도는 농어 피 안강고 줌줌 나오는 기 담비리바 강부 중도 거기 단단한 장에 지다지 거기 나오 거기 단단한 마니푸르 레마이도 뭐좀 마루프는 무슨 장에 가지고 뭐지부터 대비 야라로이로 ada moji kana ngalo pigi habasi moji kana ngalo piri no kana na moji ngat khambi no haji masi miam ren khange jiko miam ren khange ai taraga di ngalo piri ba mi adagi den kangkhet piri mi to an thamakanda adugu man to moi mato na jum launa kibiri ba ngang ma kibiri ba masana na kiri ba masang ngal jum thada ba ko masana na sari ba
ꯆꯪ ꯄ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯇꯦꯔꯣꯔꯤꯁ ꯊꯧꯗꯣꯏ ꯀꯥꯡꯕꯨꯁꯤꯡꯗꯣ ꯅꯣꯡꯃꯩ ꯃꯇꯣꯟꯗ ꯐꯤ ꯑꯉꯥꯡꯕ ꯀꯤꯒꯦꯔꯥ ꯀꯦꯕꯤꯒꯦꯔꯥ ꯅꯧꯕꯤꯒꯦꯔꯥ ꯗꯥꯗꯤ ꯐꯅ ꯍꯥꯏꯇꯥꯕꯅꯤ ꯀꯦꯕ ꯃꯧꯕ ꯍꯥꯏꯁꯦ ꯅꯨꯄꯤ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯂꯩꯕꯤꯔꯤꯕꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯃꯥꯟ ꯇꯧꯖꯔꯀꯥꯟꯗ ꯀꯦꯕꯁꯦ ꯉꯥꯏꯍꯥꯛꯀꯤ ꯋꯥꯔꯤꯅꯤꯗꯁꯤꯀꯣ ꯉꯥꯏꯍꯥꯛꯀꯤ ꯋꯥꯔꯤꯅꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯔꯤꯅꯤ ꯀꯦꯔꯤꯕ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯀꯦꯔꯤꯕ ꯗꯦꯕ ꯀꯔꯃꯗ ꯀꯦꯔꯤꯕꯗꯨ ꯃꯥꯒꯤ ꯊꯧꯗꯣ ꯂꯣꯏꯔꯀꯥꯟꯗ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯂꯣꯏ ꯂꯥꯛꯆꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃꯩ ꯃꯇꯣꯟꯗ ꯐꯤ ꯑꯉꯥꯡꯕ ꯀꯤꯗꯅ ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯀꯦꯕꯤꯔꯤ ꯄꯣꯠꯇꯣ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯗꯨ ꯑꯗꯨꯃꯥꯏꯅ ꯀꯦ ꯊꯝ ꯌꯥꯔꯣꯏꯕ ꯍꯧꯖꯤꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯑꯃ ꯆꯪꯉꯤ ꯅꯅꯥꯎ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯁꯥ ꯑꯦꯔꯤꯌꯥꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯦꯝ ꯁꯥꯗꯅ ꯅꯨꯡꯁꯤꯕ ꯁꯥꯕ ꯅꯠꯇ꯭ꯔꯒ ꯀꯟꯈꯠꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏ ꯑꯃꯁꯨ ꯌꯥꯅꯅꯕꯒꯤ ꯋꯥꯡ ꯁꯥꯡꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯔꯔꯣꯏ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯇꯧꯔꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯎꯠꯈꯤꯗ꯭ꯔꯥ ꯃꯣꯏꯁꯤꯕꯨ ꯅꯨꯡꯁꯤꯔꯒ ꯁꯦꯝ ꯁꯥꯔ ꯊꯝꯈꯤꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯩꯈꯣꯏ ꯂꯥꯛꯈ꯭ꯔꯦꯕ ꯃꯣꯏꯒꯤ ꯀꯔꯤ ꯃꯃꯤꯡ ꯑꯃꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯀꯔꯤ ꯇꯥꯏꯒꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯂꯥꯏꯑꯣꯟ ꯍꯥꯏꯕ꯭ꯔꯥ ꯇꯥꯏꯒꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯌꯥꯝ ꯊꯧꯅꯥ ꯐꯕ ꯃꯣꯏꯒꯤ ꯂꯩꯕ ꯑꯃ ꯂꯩꯕꯅꯤ ꯃꯣꯏꯒꯤ ꯂꯤꯗꯔ ꯑꯃ ꯂꯩꯕꯅꯤ ꯍꯧꯖꯤꯛꯀꯣ ꯂꯥꯏꯑꯣꯟ ꯍꯥꯏꯕ꯭ꯔꯥ ꯇꯥꯏꯒꯔ ꯍꯥꯏꯕ꯭ꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯦꯠ ꯍꯥꯏꯕ꯭ꯔꯥ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯀꯦꯠꯀ ꯍꯥꯏꯔꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯅ ꯍꯧꯗꯣꯡ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯧꯗꯣꯡ ꯍꯥꯏꯕ꯭ꯔꯥ ꯍꯨꯏ ꯍꯥꯏꯕ꯭ꯔꯥ ꯑꯗꯒꯤ ꯀꯩ ꯍꯥꯏꯕ꯭ꯔꯥ ꯅꯣꯡꯁꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯂꯩꯕꯅꯤ ꯃꯣꯏ ꯇꯥꯏꯒꯔ ꯍꯥꯏꯕ꯭ꯔꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯑꯗꯨꯗꯥꯖꯤꯀꯣ ꯌꯥꯝ ꯊꯧꯅꯥ ꯐꯕ ꯑꯃ ꯃꯥꯅ ꯉꯥꯡꯒꯤ ꯋꯥꯡ ꯁꯉꯥꯡꯁꯦ ꯑꯩꯈꯣꯏ ꯁꯕꯦꯟ ꯇꯥꯏꯝꯁ ꯇꯣꯏ ꯇꯥꯔ ꯂꯥꯛꯈ꯭ꯔꯦ ꯇꯥꯡꯈꯨꯜꯒꯤ ꯂꯩꯔꯤꯕ ꯇꯦꯅꯪꯒꯤ ꯂꯩꯔꯤꯕ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯗ ꯉꯁꯤ ꯎꯈ꯭ꯔꯨꯜꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯉꯁꯤꯅ ꯗꯤꯁ ꯏꯁ ꯅꯣꯠ ꯐꯥꯔꯁ ꯇꯥꯏꯝ ꯃꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯗꯥꯖꯤꯀꯣ ꯃꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦꯕ ꯑꯣꯛꯅꯥꯎ ꯀꯌꯥꯝ ꯀꯣꯡꯉꯤꯕ ꯂꯩꯈ꯭ꯔꯦ ꯑꯣꯛꯄꯤ ꯀꯌꯥꯝ ꯀꯣꯡꯉꯤꯕ ꯂꯩꯈ꯭ꯔꯦ ꯃꯣꯏꯅ ꯁꯣꯏꯔꯦ ꯁꯣꯏꯔꯦꯅ ꯂꯥꯟꯖꯔꯦꯅ ꯑꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯂꯨꯄꯥ ꯂꯥꯛ ꯀꯌꯥ ꯀꯣꯟꯈꯤꯕ ꯂꯩꯔꯦ ꯑꯗꯩ ꯉꯔꯥꯡ ꯅꯍꯥꯟ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯀꯩꯅꯣ ꯖꯒꯥ ꯑꯃꯗꯁꯨ ꯃꯤꯒꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯊꯨꯒꯥꯏꯔꯨꯕꯒꯤ ꯑꯗꯒꯤ ꯅꯨꯡꯄꯥꯛꯇ ꯀꯩꯀꯩ ꯊꯥꯖꯤꯜꯂꯝꯕꯒꯤ ꯍꯧꯖꯤꯛꯀꯤ ꯀꯔꯤꯕ ꯅꯣꯡꯁꯥ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯍꯥꯏꯕ꯭ꯔꯥ ꯍꯧꯗꯣꯡ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯤꯄꯥꯗꯨꯅꯒ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯇ ꯀꯩꯅꯣ ꯇꯦꯂꯤꯐꯣꯅꯤꯛ ꯀꯟꯐꯔꯦꯟꯁ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯑꯃ ꯑꯩꯈꯣꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯕꯗ ꯑꯩꯈꯣꯏ ꯇꯥꯕꯤꯔꯦꯀꯣ ꯗꯥꯖꯤ ꯍꯥ ꯅꯣꯏꯒꯤ ꯅꯨꯡꯄꯥꯛꯇꯨꯕꯨ ꯅꯣꯏꯒꯤ ꯀꯩꯅꯣꯗꯣ ꯋꯥꯏꯇꯤꯡ ꯁꯦꯠꯇꯨꯕꯨ ꯀꯌꯥꯝ ꯆꯪꯕꯅꯣ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎꯅ ꯁꯣꯏꯔꯝꯃꯦ ꯍꯥꯏꯔꯗꯤ ꯌꯥꯔꯣ ꯂꯨꯄꯥ 5,000 ꯆꯪꯕ 10 ꯆꯪꯕ꯭ꯔꯥ ꯀꯣꯛ ꯁꯦꯝꯃ ꯂꯣꯏꯔꯦ ꯅꯣꯏꯅ ꯕꯦꯡ ꯂꯝꯕꯤꯒ ꯊꯤꯡꯅ ꯀꯩꯗꯧꯕꯩꯅꯣ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ ꯅꯣꯏ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯌꯥꯗ꯭ꯔꯒ ꯂꯩꯔꯝꯃꯨ ꯁꯦꯝ ꯁꯥ ꯂꯩꯔꯝꯃꯨ ꯀꯥꯞꯊꯠꯂꯁꯤ ꯒꯥꯏꯅ ꯃꯥ ꯉꯥꯡꯉꯤ ꯋꯥꯗꯣ ꯗꯥꯖꯤꯀꯣ ꯁꯦꯝ ꯁꯥ ꯂꯩꯔꯝꯃꯨ ꯀꯥꯞꯊꯠꯂꯁꯤ ꯒꯥꯏꯅ ꯃꯥꯅ ꯉꯥꯡꯉꯤ ꯋꯥꯉꯥꯡ ꯁꯥꯉꯥꯡꯗꯣ ꯑꯗꯨ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯖꯥꯇꯤ ꯅꯨꯡꯁꯤꯕ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯀꯣ ꯃꯁꯥꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃꯗ ꯀꯩꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯈꯔꯗ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯉꯁꯥꯏꯒꯤ ꯃꯁꯥꯒꯤ ꯔꯥꯏꯠ ꯑꯃ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯋꯥꯡ ꯁꯥꯡ ꯅꯠꯇꯦ ꯃꯗꯣ ꯇꯦꯔꯣꯔꯤꯁꯇꯩ ꯁꯥꯊꯤꯔꯕ ꯀꯣ ꯃꯣꯏꯁꯤ ꯁꯥꯊꯤꯕ ꯀꯥꯡꯕꯨ ꯑꯃꯅꯤ ꯃꯣꯏꯁꯤ ꯐꯝꯃꯤꯟꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯁꯤ ꯃꯔꯨ ꯐꯨꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯣꯏꯁꯟ ꯏꯔ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯌꯥꯅ ꯔꯥꯖꯅꯤꯇꯤꯒꯤ ꯃꯑꯣꯡ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯌꯥꯅꯕꯒꯤ ꯃꯃꯤ ꯑꯃ ꯆꯠꯄꯁꯤꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯣꯏꯒꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕ ꯀꯣ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕꯗꯨꯕꯨ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤ ꯃꯔꯨꯝꯗ ꯃꯣꯏꯒꯤꯗꯃꯛꯇ ꯃꯥꯎꯠ ꯁ꯭ꯄꯤꯁ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯧꯇꯥ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯀꯧꯇꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯣꯇꯨ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯍꯩꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛꯀꯣ ꯀꯧꯇꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯀꯣꯇꯨ ꯍꯥꯏꯕ꯭ꯔꯥ ꯃꯣꯏꯅꯒ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯣꯏꯅ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯎꯠ ꯁ꯭ꯄꯤꯁ ꯑꯣꯏꯅ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯈꯜꯂ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯁꯦ ꯍꯦꯛꯇ ꯂꯝꯕꯤ ꯊꯤꯡꯉꯅꯤ ꯇꯣꯇꯦꯜ ꯁꯂꯥꯎ ꯂꯧꯊꯣꯛꯑꯅꯤ ꯀꯥꯏꯅ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯗꯥꯗꯤ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯃꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯩꯈꯣꯏ ꯍꯪꯅꯤꯡꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ ꯀꯣꯏꯁꯟꯁꯤꯗ ꯍꯧꯖꯤꯛ ꯀꯣꯏꯁꯟ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯤꯡꯗꯦ ꯗꯥꯖꯤꯠ ꯑꯗꯨꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯆꯍꯤ 3 ꯍꯧꯖꯤꯛ ꯉꯁꯤ ꯃꯥꯔꯆꯀꯤ ꯑꯦꯟꯗꯤꯡ ꯊꯥ ꯆꯪꯁꯤꯜꯂꯛꯑꯕꯅꯤ ꯍꯧꯖꯤꯛꯀꯣ ꯃꯥꯔꯆꯀꯤ ꯇꯪꯈꯥꯏ ꯆꯪꯁꯤꯜꯂꯛꯑꯕꯅꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯗꯤ ꯍꯧꯖꯤꯛ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯗꯣꯏꯅꯤꯀꯣ ꯆꯍꯤ 3ꯁꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯍꯟꯗꯕ ꯍꯥꯏꯁꯦ ꯃꯁꯤ ꯀꯅꯥꯅꯅꯣꯕ ꯃꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯍꯧꯖꯤꯛ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯍꯟꯗꯕ ꯍꯥꯏꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯁꯥꯟꯇꯤꯒꯤ ꯈꯣꯡꯆꯠ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯏꯅꯥꯎ ꯃꯥꯂꯦꯝ ꯊꯣꯉꯥꯃꯦꯟ ꯑꯃ ꯂꯥꯛꯈꯤꯕꯗꯨ ꯗꯦꯜꯂꯤ ꯀꯦꯄꯤꯇꯦꯜꯗꯒꯤ ꯍꯧꯔꯒ ꯃꯅꯤꯄꯨꯔ ꯌꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯥꯛꯈꯤꯕ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯂꯥꯛꯈꯤꯕ ꯃꯌꯥꯝꯗꯣ ꯄꯨꯂꯤꯁꯇꯒꯤ ꯁꯤꯚꯤꯂꯤꯌꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯅ ꯋꯦꯜꯀꯝ ꯇꯧꯕꯤꯗꯅ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯄꯤꯊꯛꯄꯤꯗꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯦꯁꯦꯖꯅꯤ ꯌꯥꯝ ꯑꯐꯕ ꯃꯦꯁꯦꯖꯅꯤ ꯈꯟꯗꯅ ꯃꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯈꯤ ꯃꯌꯥꯝꯗꯣ ꯀꯥꯡꯄꯣꯛꯄꯤ ꯌꯧꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯄꯤꯁꯀꯤ ꯈꯣꯡꯆꯠ ꯆꯠꯄ ꯌꯥꯔꯣꯏꯒ ꯍꯥꯏꯒꯠꯂꯦꯕ ꯍꯧꯖꯤꯛꯀꯣ ꯄꯤꯁ ꯄꯥꯝꯗꯕ ꯄꯤꯁ ꯈꯣꯡꯆꯠ ꯆꯠꯄ ꯌꯥꯔꯣꯏꯅ ꯊ꯭ꯔꯦꯠ ꯇꯧꯕ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯒꯗꯧꯕꯅꯤ ꯊꯥꯔꯛꯄ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯔꯛꯇꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯊꯥꯕ ꯒꯥꯔꯤꯗꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯊ꯭ꯔꯦꯠ ꯇꯧꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯃꯨꯊꯠꯂꯒ ꯆꯠꯂꯨ ꯀꯥꯏꯅ ꯍꯥꯏꯕ ꯉꯝꯃꯛꯄꯒꯤ ꯁ꯭ꯇꯦꯖ ꯂꯥꯛꯑꯕ ꯁꯤ ꯑꯐꯕ ꯁꯤꯟꯗꯣꯛ ꯅꯠꯇꯦꯕ ꯍꯧꯖꯤꯛꯀꯣ ꯃꯁꯤ ꯑꯐꯕ ꯁꯤꯟꯗꯣꯛ ꯅꯠꯇꯦꯕ ꯄꯥꯀꯤꯁꯇꯥꯟꯅ ꯕꯦꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝ ꯑꯃꯅ ꯏꯟꯗꯤꯌꯥꯗ ꯆꯪꯉꯀꯥꯟꯗ ꯇꯦꯔꯔꯒꯤ ꯊꯕꯛ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯄꯍꯜꯒꯥꯝ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯍꯧꯖꯤꯛ ꯃꯗꯨ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯟꯗꯤꯌꯥꯅ ꯈꯨꯗꯛꯇ ꯔꯤꯇꯥꯂꯦꯠ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯣꯡꯃꯩ ꯀꯥꯞꯈꯤ ꯃꯤꯁꯥꯏꯜ ꯀꯥꯞꯈꯤ ꯀꯥꯞꯊꯠꯅꯈꯤꯒꯗꯣꯏꯀꯣ ꯑꯗꯨꯗꯤ ꯇꯦꯍꯜꯒꯥꯝ ꯑꯦꯇꯦꯛꯇꯨ ꯇꯦꯔꯣꯔꯤꯁꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯦ ꯍꯥꯏꯗꯅ ꯇꯦꯍꯜꯒꯥꯝ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤ ꯊꯥꯔꯅꯨ ꯃꯍꯥꯔꯥꯁꯇ꯭ꯔ ꯊꯥꯔꯅꯨ
पंजाब थारनु चप मतमदा हाइबजिबु हाइनम थोपराबा मणिपुर स्टेट से पार्ट ऑफ इंडिया ने इंडिया की मंगल जब स्टेट अमनेबा अदुबु मियोय खरना थ्रेट तौरे हाइबगी दमकता मणिपुर स्टेट की बस टू मणिपुर हाइबो होइदो मुथना चलो हाइक तागद जै एरिया सिदा नकोय न टेररिस्ट की मतें पांगबो न थोपु मामी मन ता ताद्रो असी बाबो दे खोइना हाउ मेनी डेज खोइना मिकानि खाग दुनो ngasi leaders ni ko hang jeni je ngasi leader hauji assembly jathari naji ko ngasi loibo limit do mali ekoi mamang da ekoi ai do apil do hang jeni ba hunga hang jeni bani ngasi ki assembly mi pham da ko hang jeni si house of the leader ge ya ba logje laga da je ekoi deputy cm pai bi ra ba du ba ni saki gen rd minister bi ra ba then basure ni yogi ki ba mla ta ko hang jeni je ngasi manipur da free movement ya handri ba ngasi kokta hai ba koktu hai ba da ge koktu hai ba koktu da tawri ba lan mayam singi matang da डिप्टी सीएम मोइना करी पैकेट पीरी पीस लाना बना तगना फ्री मूवमेंट जाना बना तगना मगी कोक्ता है कोक्तु है तो थौ मैम की करो दई मगी मथक करी एक्शन फट नम कई पाखु पीरी कई पैकेट पीरी है बदु प्रजा मन खंग ले हंजबनी को ताजे प्रजा की राइट निको अदु पैकेट पर थोरांग लेरगना मदु कई पैकेट पीरी मिया न खन बिबा देन मना फ्री मूवमेंट ni han gani ha how many koi numit kya se kidin tha kya sang no adu miyam khang bi ba adu ai le ba house of the leader ya ba logje ga praja gi minute laga praja mo ni da jit ngasi ki deputy cm pai bi ra ba deputy cm pai bi ba ngasi online da persona ni yawi ri ba du mla taruk to ai koi adu koi hangjari da jim adu pakum no ki pam jai praja mo ni da jiko hangjage pakum pam jai ba di poto question nang ba ji da jit question nang ba ji di shame da hangya ba lekte then amana particular mlm da hangya ba lekte praja ma ki question hangja ba ji di मरी लेनबा मागी तोंगान मरी लेनबा विभाग पाई बना मरी लेनबा थबक तुकी मरी लेनबा एमएलए नु हंगबदी अखोई राइट नि दजिता एज ए प्रजा मोन मदुदी हमथु एबा अदुना मसागी बेस्ट इंटरेस्ट मणिपुर के दुम असेंबली हाउस लागा ओरे मीटिंग याव ngमदबा ओरे लोगु याव ngमदबा अदुगु मगी मसागी बेस्ट इंटरेस्ट ngang बा कंगु सिंदुना मणिपुर लेमा इमा लेबा की दमकतदी कया मिया थबु शेयर को तबु कुछ ना हंगु लेदि दजिको हंग माइनिंग को लेदि बा से हजि केरल की लेरी बाजी तो उखुल की लेरी बस तो सदाउन जे मागी दाइते याव दबरबा डिप्टी सीएम जे नॉट ओनली फॉर मागी एरिया दुगी नतीबा मणिपुर होल मणिपुर खुदा में फुर खुदिंग मुसी गबा अदुगो डिप्टी सीएम मनेबा करी पिबिनिंग बा लेरी के हंग लेबा देन नमना नगा की लेरी बा दुंबा डिप्टी सीएम अनि नि डिप्टी सीएम अनि तो हम जनिंग सी डिप्टी सीएम अनि तो हम जनिंग सी फोन दे लाइक द मई थाकीबा नोमै काखीबा तोदि इरांग में अंगी मतंग दा डिप्टी सीएम अनि की opinion ke pame khang le ba ji ko ko amoi ni din usina ram ne na ya ji sa gi sa khamin na ba issue du phamin na ba de na mana sa gi pak ta phamin ra photo kamin na ba do moi ji dum ya ba sumna kana innocent praja sing na innocent praja sing noi maru ngai ra le ba ji ko ke do mai si ga ge ke do mai bom po kha ka ge na du asam da praja sing na du gi ipai thi mai ho ra le ba ko le ba di bu di cm ni na ke do re यात्रा ना बनी नुशील ना बनी नशुना कंदा सा आओ वो थकता ना एशियन में फैमिली दना नुंगाई ना बड़ी शनादरन दाजी लाइबा पसी कोई मियाँ भी प्रजा की याई फना भी तमकता थबक तो गया दसक दिन दाई दिन तो ताकि मोर मधुकी करो तौरी थबक सुनुगी करो कोई वखलोन ओइरी तो थबक सुनो मियाँ ना खमन भी हो दाजी को तो खमजे दिंगे अब ना दाजी दाजी फिल्म जे उर्फुल की साइट दागी कोतु कोक्ता अदगी मगी की जो काउंसिल ना दूधा लाइबे हम दाजी तो देन सदाउन तो यानिंग दे असी प्रजा हरासमेंट तौबनी मणिपुर प्रजा मणिपुर खुना में फुर खुद उसिता बनी अन मसे कोई पुन्ना दायित्व लौमिन कान दाजे मसी की चपसाबत कोई फ्रीडम मति लौमिन मत मोइरे अदुना मणिपुर जी पीस प्रोग्राम बगी दमक पीस बिल्डिंग बगी दमक कोई आशा म थमगा कोई तौबिरकनी ngaib मतम दोसि नत्रे मदु ngairi ngaida सिविलियन क्या म सिरे सिविलियन क्या म मई थाबिरे ngasi lanjena tana ngasi kang cha ngasi ipai cha mayam ngasi memang tadana lehen bire sugu magi pusi mahing je koi asha ma sum hingle bidi yar ro daje tuna su tangai fana ngam thok nam change koi daji ko kanaga mister miyang ni thawai lan thum mat kani lai ba du mat terrorist ki thok tori ba kangu duga drug mafia kangu sing duga koi malem gi lai ba khung ya da du ba adu miyo sing do manipur gi lai mai de koi mutum change daji ko mutar na mai da mai koi ke dong ni daji ba kung dang je ati koi long ni ta kan ke ra phun de china ham ro tu gi daji